ꯍꯧꯖꯤꯛꯀꯥꯟ ꯃꯇꯝꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯐꯣꯇꯣ ꯊꯥꯡꯒꯠꯂꯒꯁꯨ ꯑꯥꯔꯅꯤꯡ ꯀꯌꯥ ꯑꯃ ꯇꯧꯅꯔꯤ, ꯄꯩꯁꯥ ꯃꯌꯥꯝ ꯇꯥꯟꯅꯔꯤꯀꯣ ꯃꯌꯥꯝ꯫ ꯑꯗꯣ ꯏꯆꯤꯟ-ꯏꯅꯥꯎ ꯃꯌꯥꯝ, ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯕ ꯑꯗꯣꯝꯒꯤ ꯌꯥꯝ ꯊꯤꯅ ꯀꯥꯟꯅꯕ ꯚꯤꯗꯤꯑꯣ ꯑꯃꯈꯛꯅꯤ ꯑꯩꯅ ꯄꯨꯖꯔꯛꯂꯤꯕꯁꯤ꯫ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎꯕꯇꯪ ꯌꯦꯡꯕꯤꯌꯨ꯫ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯇꯣꯄꯤꯛꯁꯦ ꯐꯣꯇꯣ ꯑꯦꯗꯤꯇꯤꯡ ꯇꯧꯕꯁꯤꯅꯦꯕꯀꯣ ꯃꯌꯥꯝ꯫ ꯐꯣꯇꯣꯁꯦ ꯑꯦꯗꯤꯇꯤꯡ ꯃꯈꯜ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯈꯜ ꯑꯦꯗꯤꯇꯤꯡ ꯇꯧꯗꯨꯅ ꯐꯣꯇꯣꯁꯦ ꯊꯥꯡꯒꯠꯂꯕ ꯃꯇꯨꯡꯗ ꯑꯥꯔꯅꯤꯡ ꯀꯌꯥ ꯑꯃ ꯇꯧꯕ ꯌꯥꯏ꯫ ꯑꯗꯨꯒꯤ ꯑꯦꯗꯤꯇꯤꯡ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯉꯁꯤ ꯑꯩꯅ ꯇꯥꯛꯆꯒꯗꯧꯔꯤꯁꯦ ꯃꯌꯥꯝꯗ ꯑꯩ ꯑꯗꯨꯛ ꯊꯣꯏꯅ ꯑꯈꯪ ꯑꯍꯩꯕꯗꯤ ꯅꯠꯆꯗꯦ, ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯅ ꯈꯪꯖꯕ ꯈꯔꯇꯪ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯝꯒꯦ꯫ ꯑꯗꯣꯝꯒꯤ ꯐꯣꯇꯣ ꯈꯪꯗꯦ, ꯑꯦꯅꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯒꯤ ꯐꯣꯇꯣ ꯑꯗꯣꯝꯅ ꯑꯦꯗꯤꯇꯤꯡ ꯇꯧꯗꯣꯔꯦ ꯈꯜꯂꯣ, ꯑꯗꯨ ꯃꯥꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯁꯦ ꯑꯩꯅ ꯂꯧꯊꯣꯛꯄꯒꯤ ꯃꯇꯥꯡꯗꯅꯦꯕ꯫ ꯕꯦꯛꯒ꯭ꯔꯥꯎꯟꯁꯦ ꯑꯩꯒꯤ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯌꯦꯡꯕꯤꯔꯤꯕ ꯚꯤꯗꯤꯑꯣꯁꯤꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯁꯤꯁꯨ ꯑꯣꯔꯤꯖꯤꯅꯦꯜ ꯅꯠꯇꯦ, ꯁꯤꯁꯨ ꯐꯦꯛꯅꯤ, ꯑꯩꯅ ꯍꯥꯞꯆꯤꯟꯖꯕꯅꯤ, ꯁꯤꯕꯨꯗꯤ ꯚꯤꯗꯤꯑꯣꯅꯤꯀꯣ꯫ ꯁꯤ ꯇꯣꯉꯥꯟꯅ ꯊꯝꯈ꯭ꯔꯁꯤ꯫ ꯑꯗꯨꯒ ꯐꯣꯇꯣꯁꯤꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯁꯦ ꯂꯧꯊꯣꯛꯇꯣꯏꯅꯦꯕ꯫ ꯑꯗꯣ ꯐꯣꯇꯣꯁꯤꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯁꯦ ꯋꯥꯟ ꯀꯂꯔ ꯑꯣꯏꯕ ꯈꯪꯗꯦ, ꯑꯦꯅꯤ ꯃꯆꯨꯒꯤ ꯖꯍꯥꯁꯨ ꯃꯔꯥꯡ ꯇꯨꯔꯥꯡꯕ ꯈꯪꯗꯦ, ꯖꯍꯥ ꯑꯦꯅꯤ ꯃꯆꯨ ꯑꯃ ꯂꯩꯁꯅꯨ, ꯑꯗꯨꯕꯨ ꯀ꯭ꯂꯤꯛ ꯑꯃꯈꯛꯇꯪꯗ ꯃꯥꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯁꯦ ꯄꯨꯡꯃꯥꯡ ꯃꯥꯡꯈꯤꯗꯣꯏꯅꯦꯕ꯫ ꯑꯗꯣ ꯅꯪꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯁꯦ ꯄꯨꯡꯃꯥꯡ ꯃꯥꯡꯈꯤꯕ ꯇꯥꯔꯒꯗꯤ ꯅꯪꯅ ꯑꯁꯤꯒꯤ ꯐꯣꯇꯣꯁꯦ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯃꯗ, ꯀꯔꯤꯒꯨꯝꯕ ꯐꯣꯇꯣ ꯑꯃꯗ ꯅꯞꯁꯟꯗꯨꯅ, ꯐꯝꯍꯟꯗꯨꯅ, ꯂꯦꯞꯍꯟꯗꯨꯅ, ꯍꯤꯞꯍꯟꯗꯨꯅ ꯃꯥꯒ ꯆꯥꯟꯅꯕ ꯃꯑꯣꯡꯗ ꯁꯦꯝꯕ ꯌꯥꯏꯑꯕ꯫ ꯑꯗꯨ ꯃꯥꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯁꯦ ꯋꯥꯟ ꯀ꯭ꯂꯤꯛꯇ ꯀꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯁꯦ ꯃꯥꯡꯍꯟꯈꯤꯗꯣꯏꯅꯣ? ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯃꯨꯊꯠꯇꯨꯅ ꯑꯩꯈꯣꯏꯒꯤ ꯏꯔꯦꯖꯔꯅ ꯃꯨꯊꯠꯇꯨꯅ ꯇꯧꯕꯕꯨꯗꯤ ꯌꯥꯏ, ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯗꯨ ꯌꯥꯝ ꯊꯤꯅ ꯋꯥꯕꯅꯤ, ꯑꯗꯨꯒ ꯌꯥꯝ ꯊꯤꯅ ꯀ꯭ꯂꯤꯌꯥꯔꯁꯨ ꯑꯣꯏꯅ ꯐꯪꯉꯣꯏꯀꯣ ꯃꯌꯥꯝ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯒꯗꯧꯔꯤꯁꯤꯗꯤ ꯃꯥꯒꯤ ꯀ꯭ꯂꯤꯛ ꯑꯃꯈꯛꯇꯪꯗ ꯄꯨꯡꯃꯥꯡ ꯃꯥꯡꯈꯤꯗꯣꯏꯅꯦꯕ꯫ ꯑꯗꯨ ꯀꯔꯝꯍꯥꯏꯅ ꯇꯧꯗꯣꯏꯅꯣ ꯃꯌꯥꯝ, ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯌꯥꯝꯗ ꯇꯥꯛꯆꯔꯛꯀꯦ꯫ ꯑꯗꯣ ꯚꯤꯗꯤꯑꯣꯁꯤꯕꯨ ꯂꯥꯏꯛ ꯑꯃꯇꯪ ꯇꯧꯕꯤꯔꯝꯃꯨ, ꯀꯃꯦꯟ ꯑꯃꯇꯪ ꯇꯧꯕꯤꯔꯝꯃꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯩꯒꯤ ꯃꯣꯕꯥꯏꯜ ꯁ꯭ꯀ꯭ꯔꯤꯟꯗ ꯆꯠꯂꯁꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯩꯒꯤ ꯃꯣꯕꯥꯏꯜꯒꯤ ꯁ꯭ꯀ꯭ꯔꯤꯟꯗ ꯂꯥꯛꯆꯔꯦ꯫ ꯁ꯭ꯀ꯭ꯔꯤꯟꯗ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯑꯗꯣꯝꯒꯤ ꯄ꯭ꯂꯦ ꯁ꯭ꯇꯣꯔꯁꯤꯗ ꯆꯪꯕꯤꯔꯣ꯫ ꯄ꯭ꯂꯦ ꯁ꯭ꯇꯣꯔꯁꯤꯗ ꯆꯪꯕꯤꯔꯕ ꯃꯇꯨꯡꯗ ꯅꯪꯅ ꯁꯥꯔꯆ ꯇꯧꯕꯤꯌꯣꯕꯀꯣ꯫ ꯑꯩꯈꯣꯏꯒꯤ ꯁꯥꯔꯆ ꯇꯧꯕꯤꯌꯨ, ꯕꯦꯛꯒ꯭ꯔꯥꯎꯟ ꯏꯔꯦꯖꯔ ꯍꯥꯏꯗꯨꯅ ꯃꯈꯥꯗ ꯂꯩꯔꯦꯀꯣ ꯃꯌꯥꯝ꯫ ꯑꯩꯗꯤ ꯍꯥꯟꯅꯗꯒꯤ ꯗꯥꯎꯟꯂꯣꯗ ꯇꯧꯅ ꯊꯝꯖꯔꯦ, ꯑꯗꯨꯕꯨ ꯑꯩꯒꯤꯁꯤꯁꯨ ꯑꯞꯗꯦꯠꯇꯤ ꯂꯥꯛꯂꯦ꯫ ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝ ꯑꯞꯗꯦꯠ ꯇꯧꯖꯔꯔꯣꯏꯒꯦ ꯃꯌꯥꯝꯗ ꯌꯦꯡꯍꯟꯕꯒꯤꯗꯃꯛꯇ꯫ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯏꯔꯦꯖꯔꯗꯨꯒ ꯆꯪꯂꯒꯦꯕ ꯃꯌꯥꯝ ꯀꯣ꯫ ꯕꯦꯛꯒ꯭ꯔꯥꯎꯟ ꯏꯔꯦꯖꯔꯁꯤꯗ ꯍꯧꯖꯤꯛ ꯆꯪꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯂꯣꯔꯠ ꯑꯦ ꯐꯣꯇꯣ ꯍꯥꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯦ, ꯁꯤ ꯃꯐꯝꯁꯤꯗ ꯃꯌꯥꯝ ꯃꯦꯠꯄꯤꯔꯣ꯫ ꯁꯤ ꯃꯐꯝꯁꯤ ꯃꯦꯠꯄꯤꯔꯕ ꯃꯇꯨꯡꯗ ꯑꯗꯣꯝꯅ ꯐꯣꯇꯣ ꯑꯃ ꯁꯤꯂꯦꯛ ꯇꯧꯕꯤꯔꯣꯕ꯫ ꯑꯗꯣ ꯑꯩ ꯐꯣꯇꯣ ꯑꯃ ꯁꯤꯂꯦꯛ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝ꯫ ꯑꯩ ꯌꯥꯗꯦ, ꯐꯣꯇꯣꯁꯦ ꯑꯣꯏꯅ ꯁꯤꯂꯦꯛ ꯇꯧꯖꯔꯛꯀꯦ꯫ ꯑꯦꯅꯤ ꯐꯣꯇꯣ ꯑꯃ ꯌꯥꯏꯀꯣ ꯃꯌꯥꯝ, ꯑꯗꯣ ꯑꯩꯅ ꯁꯤ ꯐꯣꯇꯣꯁꯦ ꯑꯣꯏꯅ ꯁꯤꯂꯦꯛ ꯇꯧꯖꯔꯛꯒꯦꯕꯀꯣ, ꯃꯌꯥꯝꯅ ꯈꯪꯕ ꯅꯨꯡꯉꯥꯏꯅꯕ꯫ ꯑꯁꯤ ꯑꯩ ꯏꯁꯥꯃꯛ ꯑꯩꯅ ꯈꯇꯪ ꯆꯍꯤ ꯈꯔ ꯃꯃꯥꯡꯒꯤ ꯐꯣꯇꯣꯅꯤ꯫ ꯁꯤ ꯐꯣꯇꯣꯁꯤꯗ ꯑꯣꯏꯅ ꯑꯩ ꯁꯤꯖꯤꯟꯅꯔꯒꯦ ꯃꯌꯥꯝ ꯃꯃꯥꯡꯗ ꯌꯦꯡꯍꯟꯖꯒꯦ꯫ ꯁꯤ ꯗꯟꯁꯦ ꯃꯦꯠꯇ꯭ꯔꯤꯉꯩꯗ ꯃꯈꯥꯗ ꯑꯣꯞꯁꯟ ꯃꯌꯥꯝ ꯂꯩꯔꯤꯕꯁꯦ, ꯑꯗꯣ ꯁꯣꯝꯗ ꯑꯣꯜ ꯑꯣꯇꯣ ꯍꯥꯏꯅ ꯂꯩꯔꯤꯕꯁꯦ, ꯑꯁꯤ ꯃꯦꯠꯀꯗꯕꯅꯦꯕ꯫ ꯑꯗꯣ ꯃꯥꯒꯤ ꯃꯦꯅꯨꯋꯦꯜꯁꯤꯗ ꯃꯦꯠꯅ ꯅꯪꯅ ꯁꯤꯖꯤꯟꯅ ꯇꯥꯔꯒꯗꯤ ꯁꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯃꯨꯊꯠꯄ ꯃꯇꯝꯗ ꯌꯥꯝ ꯀꯨꯏꯅ ꯆꯪꯉꯤ, ꯑꯗꯨꯒ ꯑꯦꯛꯖꯦꯛꯂꯤꯁꯨ ꯑꯣꯏꯕ ꯋꯥꯏꯀꯣ꯫ ꯑꯗꯨꯅ ꯃꯥꯒꯤ ꯍꯧꯖꯤꯛ ꯁꯤ ꯕꯦꯛ ꯇꯧꯖꯔꯒꯦ, ꯑꯗꯨꯒ ꯉꯁꯥꯏ ꯁꯣꯝꯗ ꯂꯩꯔꯤꯕ ꯑꯣꯜ ꯐꯣꯇꯣꯁꯤꯗ ꯆꯪꯕꯤꯒꯗꯕ, ꯃꯦꯠꯄꯤꯒꯗꯕꯅꯦꯕ꯫ ꯑꯃꯨꯛꯇꯪ ꯃꯦꯠꯄꯗ ꯂꯣꯏ ꯃꯥꯡꯈꯤꯅꯦꯕ ꯃꯌꯥꯝ꯫ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ, ꯁꯤ ꯌꯦꯡꯉꯨ ꯃꯌꯥꯝ, ꯁꯤ ꯂꯣꯏ ꯃꯥꯡꯈ꯭ꯔꯦ꯫ ꯃꯥꯡꯈ꯭ꯔ ꯃꯇꯨꯡꯗ ꯅꯪ ꯃꯊꯛꯀꯤ ꯗꯟꯁꯤ ꯃꯦꯠꯄꯤꯔꯣ꯫ ꯃꯦꯠꯄꯤꯔ ꯃꯇꯨꯡꯗ ꯃꯥꯒꯤ ꯁꯦꯞꯁꯤ ꯑꯃꯨꯛ ꯃꯦꯠꯄꯤꯔꯣ꯫ ꯃꯦꯠꯄꯤꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯐꯤꯅꯤꯁꯁꯦ ꯃꯦꯠꯄꯤꯔꯝꯃꯣ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯩ ꯐꯣꯇꯣ ꯏꯗꯤꯇꯤꯡꯒꯤ ꯑꯦꯞꯁ ꯑꯃꯗ ꯆꯪꯖꯔꯒꯦꯕꯀꯣ꯫ ꯁꯤꯗ ꯄꯤꯛꯁꯦꯜ ꯑꯦꯞꯁꯦ ꯆꯪꯖꯔ ꯃꯇꯨꯡꯗ ꯑꯩꯅ ꯍꯥꯟꯅꯗꯤ ꯏꯗꯤꯠ ꯇꯧꯖꯔꯝꯕꯩꯅꯤ꯫ ꯑꯗꯣ ꯉꯁꯥꯏꯒꯤ ꯐꯣꯇꯣ ꯁꯤ ꯅꯠꯇꯕꯤꯗ ꯑꯩꯅ ꯑꯦꯅꯤ ꯐꯣꯇꯣꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯑꯃ ꯂꯧꯖꯔꯦ, ꯁꯤ ꯑꯩꯅ ꯀꯥꯞꯆꯔꯛꯄꯅꯦꯕꯀꯣ꯫ ꯁꯤꯗꯩ ꯐꯝꯍꯜꯂꯒꯦꯕ ꯐꯣꯇꯣꯁꯦ꯫ ꯁꯨꯃꯥꯏꯅ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯁꯣꯝꯗꯒꯤ ꯆꯪꯉꯒ ꯐ꯭ꯔꯣꯝ ꯒꯦꯂꯔꯤꯁꯤ ꯆꯪꯉꯒ ꯉꯁꯥꯏ ꯐꯣꯇꯣꯁꯦ ꯑꯃꯨꯛ ꯄꯨꯁꯟꯕꯤꯌꯨ ꯃꯊꯛꯇꯀꯣ꯫ ꯁꯤ ꯃꯇꯨꯡꯗ ꯅꯪꯅ ꯑꯦꯗꯖꯁ ꯇꯧꯕ ꯌꯥꯔꯅꯦꯕ ꯁꯦ꯫ ꯑꯗꯣ ꯁꯤ ꯀꯃꯥꯏꯅ ꯇꯧꯅ ꯌꯥꯏꯅꯣ? ꯉꯁꯥꯏ ꯕꯦꯛꯒ꯭ꯔꯥꯎꯟꯗꯣ ꯑꯩꯅ ꯂꯧꯊꯣꯛꯆꯈꯤꯕꯗꯣ ꯑꯗꯨꯅ ꯌꯥꯕꯅꯦꯕ꯫ ꯑꯗꯣ ꯑꯗꯣꯝꯅ ꯁꯨꯃꯥꯏꯅ ꯃꯐꯝꯁꯤꯒ ꯆꯥꯟꯅꯒꯗꯕ ꯃꯇꯨꯡ ꯏꯟꯅ ꯁꯦꯝꯕꯤꯌꯨ꯫ ꯏꯆꯤꯟ-ꯏꯅꯥꯎ ꯃꯌꯥꯝ, ꯑꯩꯅ ꯉꯁꯥꯏꯗꯩ ꯍꯥꯏꯖꯔꯤꯕꯁꯤ ꯑꯗꯣꯝ ꯈꯪꯕ ꯉꯝꯂꯝꯂꯒꯅꯦꯅ ꯊꯥꯖꯩ꯫ ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣꯁꯤꯕꯨ ꯂꯥꯏꯛ ꯑꯃꯇꯪ ꯇꯧꯕꯤꯔꯝꯃꯨ, ꯀꯃꯦꯟ ꯑꯃꯇꯪ ꯇꯧꯕꯤꯔꯝꯃꯨ, ꯌꯥꯔꯒꯗꯤ ꯃꯌꯥꯝꯅ ꯁꯤꯌꯥꯔ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯩꯒꯤ ꯄꯦꯖ ꯑꯁꯤꯕꯨ ꯐꯣꯂꯣ ꯇꯧꯗ꯭ꯔꯤꯕ ꯏꯆꯤꯟ-ꯏꯅꯥꯎꯁꯤꯡꯅ ꯄꯦꯖ ꯑꯁꯤꯕꯨ ꯐꯣꯂꯣ ꯇꯧꯁꯟꯕꯤꯔꯝꯃꯨ꯫ ꯑꯁꯤꯒꯨꯝꯕ ꯀꯥꯟꯅꯒꯗꯕ ꯃꯣꯕꯥꯏꯜꯒꯤ ꯃꯔꯝꯗ ꯑꯩ ꯚꯤꯗꯤꯑꯣ ꯀꯌꯥꯁꯨ ꯃꯔꯛ ꯃꯔꯛꯇ ꯁꯦꯝꯗꯨꯅ ꯊꯥꯒꯠꯆꯔꯛꯀꯦ꯫ ꯑꯗꯣ ꯉꯁꯤꯒꯤꯗꯤ